अहानबदा मरोइबा पाउ पिजरी मेनपेकना हयेंग नॉर्थ ईस्ट दुमदे हाइना लाउथोकपगा लोइनेना मियामना अमुबा फिराल पाइदुना लंबी लमजाउदा खोंजंग संगसिनबियु लाउथोखरे नॉर्थ ईस्ट की मिनिस्टर सिंगना यूनियन होम मिनिस्टर राजनाथ उनदुना सीए बिल की मायोक्ता तक्सिनख्रे सीए बिल की मतंगदा चीफ मिनिस्टर एन बिरेना निंगथीना खंगदबा हाइबसी लाइवक थीबने हाइना वेटरन पॉलिटिशियन ओक्रम जोइना हाइख्रे अमदे मियामना सीएबी की मायोक्ता अयुक नुंगथिल नुमिदांग नाइदना मखल क्या के खोंजंग संगसिल्ली खुरुमजरे टाइम्स ऑफ मणिपुर न्यूज यंगबिरिबा पुनुमपु कुमनथेम जेंटल न तराम नोक्चरी हौजिक मियाम द पाउ संदोकना पिजरी हयेंग तांग तारानिथोय अवांग नोंपोक लमदम सिंगी चपचाबा मराइबक लेपकदबा नुमित अमनी हयेंगी नुमित असि नॉर्थ ईस्ट दुम डे नुमितनी हाइना मेनपेकना लाउथोखिबगा लोइनेना मणिपुर यावना अवांग नोंपोक लमदमगी प्रजासिंगना नुमित असिगे अयुक येंदा अंगनबदगे खुत्ता अमुबा फिराल पाइदुना सिंथा लेपतुना लंबी लमजाउदा थोक्तुना पुन्ना सीएबी 2023 पास तौब यारोय हाइना अमत ओइबो खोलाउगा लोइनेना अकनबा खोंजंग संगसिन मिनरसी हाइना मेनपेक की कन्वीनर युनामसा दिलीप कुमारना फोंदोखरे सीएबी 2016 ना से विड्रॉ तौगदबनी हाइबगी खोलाउ असिग लोइनेना अमुबो फिराल पाइरगा अखोगी प्रोटेस्ट असि तौबियु अदुगा हाइरिबो प्रोटेस्ट असिगी मनुंगदा करिगुमा मखलगी गाड़ी उंगली अमत चेनबा यारो इसागी ओइबो सिनफम थादोकपिरगा जंक्शन बिगदबनी अदुगा हाइरिबा असिदा हयेंगी मिफम असिदा मरु ओइना यामना ओपोजिशन की मेजर रोल लौरिबा कांग्रेस पार्टी ना ममांगदा लोक सभा दा पुथोकु मतमदा बिल असि पास तौखिबा नुमित अदुदा वॉकआउट तौदना मदुगी मसक थियनगिबा दो मणिपुर की ओइबा अमसुंग नॉर्थ ईस्ट की ओइना यामना लाइबक थिबा नुमित अमा ओहेनगिबा अदुमाइना तौदना हयेंगसि कलगुमदा 12 फेब्रुआरी असिदा हाइरिबा बिल असि पुथोरकु मतमदा मखोइना एनी सॉर्ट ऑफ वर्कआउट तौबनी खंगदे करीनी खंगदे तौरकांदा हाइरिबा बिल से नाकोइदना सौगतप मानबगी मवोंग से चथरप तारगदी मणिपुर मियामना अमसुंग मेनपेकना महुत सिंजरकांदा मखोगी मथक्ता चाप चाना अकन मियेंग येंगनी अमसुंग मणिपुर की ओइबा चाप चाबा फिरेबदो लौरकांदा मखोगी मथक्ता पुनमक असिगी रेस्पोंसिबिलिटी हाइजेलकनी हाइबसि मसु अखोइना मसिगी अकन वार्निंग अमा तौजरी मेनपेक की ऑफिस नुमिदांग पांगथोखिबा पाउमीसिंगा उनबा अमदा युमनामसा दिलीप कुमार मखाताना हाइखि हंदक्ता कांग्रेस पार्टी नाकोइनेना सीएबी सौगतपगुम लोक सभा हाउस तगे थोलखिबा अदु मखाताना तौबिगनु मदुगी मुहुता मखाताना सीएबी यानिंगदे हाइबा सबसाबा खोलाउ लाउदुना हाउस ता खंगनगदबनी मदु नत्रबदे मेनपेक अमदी प्रजा मियाम यावना कांग्रेस पार्टी की मथक्ता अकनबा खोंजंग संगसिलकनी मदुदा थोलकपा अफफता कांग्रेस पार्टी ना पुगदबनी सीए बिल गी लेबाक वाथोक ओइरिङै चरक असिदा मणिपुर लेंगाकना 2013 की अरानबा मिको की रिपोर्ट पाउसे सिंगदा पुथोक्तुना उत्पात तौबिगनु करिगुम्बा पुथोके हारबदि मणिपुर स्टेट पॉपुलेशन कमीशन हांगदोक्तुना असुंबा पाउदम खंगनबा चुमगनी सीए बिल नाथैनबा प्रजा सिंगदा उत्चाइबगी थवोंग तोकपियो हाइखे लबा मधुगी टेक्निक तो सिनरकांदा अखोगी लेरिबा मेनपेक की लीडर सिंग अमसुंग थौमी सिंग फाजलकांदा इरांग नेमधानगने न खनबदुदी हेना इरांग चावखनब सोइदरमकी ओइगनी मधुगी टेक्निक तुमा गवर्नमेंट ना मधु सिनब लेपकदबनी हाबिजिमगा अदुगो लोइनना अदुमाइना तौदना असोनबा नत्रगना खुदोंचाबा येंगकांदा नकलमरोमदा मेनपेक की को कन्वीनर ओइना थौपुरिबा अब्दुल्ला पथाबु हौखिबा अहिंग नोंयाइदा युमदा सेक्यूरिटी थाजलक्तुना मसा थिबा हुंबगी थोंग चथखिबदु यामना लाइबक थिबनी असिगुम्बा लेंगाकी थोंग असि पांगदबगी थोंगने हाइबो वाफम कया फोंगदोखे नाकनमरोमदा ngasi nungtil pung 3:30 ताबा मतमदा भारत की अवांग नोंपोक लमदम की चीफ मिनिस्टर सिंगना यूनियन होम मिनिस्टर राजनाथ उनदुना सीए बिल की मतंगदा वारी सानखरे उनबदुदा मणिपुर की चीफ मिनिस्टर एन बिरेन सरुक याखे
Awang Nongpok Bharat ki Chief Minister Singh Maikaidagi CA Bill asi Awang Nongpok lamdamda chanahandana basu takshinki. Unabaduda Union Minister of State for Home Kiran Rijiju, Home Secretary Rajiv Gauba amadi IB gi Director Saruk Yakhi. Home Minister gi Maikaidagi CA Bill asi Rajya Sabha da putokloi haibigi thajabasu phongdorokhi hairi. CA Bill Manipur da chanaba yaroi khudakta bill asi handokadabani haibigi dabi tawduna Hojik Delhi da kem tawduna lairiba Congress ki CLP gi leader Okram Ibovina lusingba kanguna hayang ayuk pung 10 makhai taba matamda Delhi gi Jantar Mantar da CA Bill gi mayokta wakat khongjang changsilagani. Hojik Delhi da lairiba Congress ki MLA K Ranjit ka ngasi telephone gi khuthangda Tom TV ga wari sanaba amada mangna haikhi hayang changsin gadoriba khongjang asi gi damak sem saba loire ngasi Rajya Sabha da bill gi matangda yenarakpadagi hayang ayuk pung 10 makhai fawba yaithokre. Miyamna hayeng bill asi Rajya Sabha da putoktuna pass tawba yai haina chingnaba leiramba adu hayeng makti bill asi putokadaba mande parliament ki aroiba numita supplementary bill oina putoktuna pass tawkiba yana lei. Union Home Minister Rajnath na hojik chathariba Rajya Sabha ki budget session da hayeng citizenship amendment bill asi supplementary bill ama oina putokani haina phongdokiba wafamna lamdam asigi miyam da hena asawba phongdokpuga loinana CA bill gi mayokta khongjang kansilakli. Imphal City kuntak lansiba ka pangkhak oikhre miyam punamak sintha leptuna CA bill gi mayokta lepkhre. Miyam na sangsilakpa pendabagi khongjang thingnaba honabada lenga ki police amasung paramilitary forcing kharai khangnakhidre. Khwairambon Kaithel apunba ima singna CA bill gi mayokta lepkhiba firep hongba leitana ngasisu Khwairambon Kaithel da ahing yarektuna wakat mifam sangsili. Ima singna sangsiliba khongjang saugatuna ngasisu Khwairambon Kaithel kanakhide. Imphal City gi manungda leiriba Thangal Kaithel, Pauna International Market yauna akoibada leiriba dukan sing thonglon ke. Ngasi Manipur da CA bill gi mayokta miyamna sangsiliba khongjang lepa leitri. Hiramasida report ama. Ayuki pung tare lom tarakpa matamdagi tidim lambi paringi kwa Kaithel Bazar da Kaithel phambi amasung miyamna thoraktuna tidim lambi thingbagi khongjang sangsinki. Mayai lambi paringi pisum ningom leirak, pisum thong, hairangoi thong amadi kaisam lekai miyamna CA bill gi khongjang saugatuna lambi thingba amasung lambi mayai da phamjinduna lambi thingbagi khongjang sangsinki. Ayuki pung tara taba matamda police ki kanggu laktuna miyam adu tankhaibaga loinana lambi nakal ama thatki. Singjamai mayeng bam lekai singjamai thongkhong dasu miyamna khongjang sangsinki. Kagwa bazar da miyamna lambi thingbaga loinana gari kaya thugaiki. Uripo khoistam lekai ningthau khongjam lekai dasu miyamna khongjang sangsinbaga loinana lambi thingki. Khongjang manungda police ka khongjang loi singa mukna bathoki rims gate manakta miyamna wakat mifam chathaki. Langthabal Khopum Khulmai Kaigi miyamna bill asigi mayokta MU gate mamang phauba rally chatki. Tera Wangton bi lekai dasu miyamna lambi thingki chap manaba dabi asi tawraduna pendraba lamdam asigi miyamna CA bill chatnaba yaroi haiba kholau laubaga loinana Khurai Kongpal Khongkham lekai da Khurai Kongpal Khongkham lekai maira paibina sinduna wakat mifam chathaki. Khurai Thodam lekai Lamlong Kaithel Khurai Haikru Makhong Salanthong Khurai Puthiba lekai dasu maikai adomgi miyamna amasung maira paibi singna bill asigi mayokta khongjang sangsinki. Khongjang adu da saruk yakhiba singna bill asigi mayokta pendaba wafam kaya phongdorakhi. News ekon yi miyamna su lambi mataida nat ki fizol setuna wakan mifam phamki. Konung mamang Kaithel dasu Kaithel phambi ima singna CA bill gi mayokta slogan kaya iba play card sing thetuna wakat mifam phamki. Namdulong Women's Organization asinduna Dulalenda Menpe ki khongjang bu saugatuna CA bill gi mayokta khunja singna nat ki oiba fizol setuna khongjang sangsinki. Khongjang adu da saruk yakhiba organization adugi president Paumai Aguilu na su wafam kaya phongdorkhi. Thobal Maikai dasu Yaripok Bazar amadi Thobal Bazar da miyamna khongjang asi saugatuna wakat mifam phambaga loinana lambi thingbagi khongjang sangsinki. Miyam gi khongjang aduna maram oiraga Yaripok amadi Thobal Kaithel kanakhide. Dukan punamak thonglonki. Lambi paring asigi saruk oiriba lilongda miyam thoraktuna lambi da gari tayar na chingba mai thadura khongjang sangsinki. Mayai lambi paring da mayang Imphal Bengunda lambi thingbagi khongjang sangsinki. Tidim lambi paring gi saruk tasu Nambol Bazar da miyam na wakat mifam chathaki. Kainau thongkha da miyam na khongjang sangsinki. Ningthaukhong Bazar da total shutdown tawki.
Kumbi Bazar dasu kumbi apun manupi lupna senduna khongjang sangsinki. Oinam dasu comprehensive school gi mahiroi singna rally chatki. Wangu da mahiroi singna khongjang sangsinki. Moirang dagi nambol faubada leiriba tongan ba auto service tauba singna Moirang dagi nambol fauba rally chatki. Citizenship Amendment Bill gi mayokta Congress Party na su ngasi wakan mifam sathakre. BT Rota laiba Congress Bhavan mamang da sathakiba wakan mifam aduda party gi lusingba sing youth mahila minority ST gi lusingba sing saruk yakhi. Khongjang aduda saruk yakhiba veteran politician Okram Joina Bharat Sarkar na Manipur yauna awang nongpok miyambu hanthaba miyeng yengli. Sathariba Rajya Sabha mifam da karigumba bill asi namdana pass tarokpa taragade Supreme Court chatkane. Manipur Sarkar gi lusingba N Birena CAB gi matangda ningthina khangamdaba asi laibak thibani lusingba amana Manipur miyambu apangba sibigi mongda ngang sakpasi ikainingai ni haiki. Sarkar gi maikai dagi mantri ga weba kangbuna Citizen Amendment Bill si akhoi ningthi nungai na padaba naina daba waina Manipur da lairiba lai laisu haiba Manipur gi praja sing adu ngasi ihowasi hauriba miyambu bill si khangdaba dona yam ngangi Aingon di singnai amna maram di akoi huji lairiba government asigi chief minister oiriba sima akoi citizenship amendment bill asi intina akoi digest tawdaba khangdabra haibagi aingon di singnaba lai ana bill aurai gadabsti akoi opposition buna te bill aurai gadabsti siri viren ibungo viren abu bill asi intina aurai bra sembrai na kali Hojik paugi marakthana ten babre matang lominase lamjingba group na Manipur da lairiba assembly constituency humphudagi mathauda pukning changba public relationship executive post ki mioi amamam lawjagadori mahigi thak yamdrabada graduation oigedabani akupa marol gidama contact tobirau @131944063 amukasu @131944063 aikhoigi address lamjingba group Rims Road Imphal phone number @131944063 Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi muglengchin biroksi mobile furniture Coacatel near Imphal Products Manipur da ihan hangoin handuksaba Green Can Industries Masida commercial kitchen equipments amadi bakery item makhal suna khangiragani. We're very thankful for Green Can Industries and what they have done for us so far. So together, we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries is the best. Green Can Industries gi after sales services yamna pending our entrepreneurs na Green Can Industries that depend over yani kabise ku thazuri. We trust only Green Can Industry. Green Can Industry is the best. We love the quality of Green Can Industry. Green Can Industries is the best. Green Can Industries is the best. Agum so mutang lenshin biraktuna akupa marol gidamakta tanabiu aikhoigi address Green Can Industries Mahangum Lekai SBI ATM building. Green Can Industries for better baking. The Great Wedding Sale by Mobile Furniture. Break matungda makataba pau pijari Jiribam district ta Manpek Jirina ngasi ayuk pung mari dagi hogduna pung kunthra nipan gi oiba total shutdown toba hokre total shutdown asina maram oidina Jiribam district ta awaba kaya mayok nare mau sagum na lambi da gari chena khidre dukan sing thong lona khi amadi office na singba singsu thong hangna khide thoning da ba thodok sing thoktana ba Jiribam district police na yamna kana ngak senduna leringai cherakta Jiribam district police outpost amadi foreigners check post ani gi manakta laiba Assam amadi Manipur gi tainafam oriba Jirigat thongda Assam rom gi mioi singna changlakpada ban sagotpa singna thinglubadagi makhoi changhande aduga Jiribam dagi Assam rom dadi thongla I haiduna launarappadagi Jiribam district police na anayek amadi exam na singba sing khakta chathan bani atopa chatpanate haiduna themjilba matungda miyam sing adu tankhai khe
ban asigi matangda W Dinesh Maitai convener Manpack Jerina ngasigi tawriba total shutdown asi CAB gi mayoktani maramaduna hariba bill asi withdraw tawdriba fawba Manpack Jerina makha tabna lepa leitana khongjang sangsilagani haiki lambi da khoi khanghodana lakpa gari sing kha khoi dum sopan kha di yaw ke be paw di ko da kadi phang jiri gi khoi gi jiri bazar lei lamkhai lei samapun ni bulathon lei di bong lamlong sing ba ya te te maham da so khoi lekai club lei mera pai bi sing am khoi thongna rak tana yam kan ba mong do ji ban si chathari adu hai bo keno si hayeng la ka do ba hayeng loi ga do ba rajya sabha gi keno si su asi keno si khoi Bharat BJP bu mabangkal kankal halambada achauba thodang loramba party sigi lusingba Pandit Dindayal Upadhyaya amadi party sigi damak Manipur da achauba thodang lawkhiba Samurai Lakpam Madumogol Sharma na laikhidabage ningsing thoram ngasi BJP khangabok mandal na sinduna khangabok mandal office da pangthokre thoram maduda BJP Manipur Pradesh ke hanagi Vice President TH Jadumani amadi mandal gi thongmi kya na saruk yakhe thoram maduda saruk yakhiba singna laikhidraba lusingba anigi photo da laisukatuna ikai khumnaba utke hanagi party gi Vice President TH Jadumani na laikhidraba lusingba asnina laibak asige kathoklamba amadi party gi damak lauramba thodang singi matangda nahona na ningsingkhe CAB gi mayokta ngasi anganba pung manga dage hayeng nungthil pung manga fawba pamna Manipur pumbada kaukhiba sinthale page khongjang sawal aduna Thawal District Hairok Wangjing Thawal Yaripok amadi Lilong Usoipokpida miyamna lambi thingba yauna wakat mifam phamduna khongjang sangsinkhe Kakching dasu miyamna sinthale page khongjang sawal aduna lambi da achat ausing thingduna khongjang sangsinkhe khongjang asina maram oiraga Kakching kaithel kanakhide dukan sing thonglo nakhe loinana passenger gari sing senakide school sing su suti thanakhe NES DYA Club Nasau amadi Maira Paibe Loop Nasau na susinduna CAB gi mayokta yaningdaba khongjang sangsinkre khongjang aduda saruk yakhiba singna bill asigi mayokta yaningdaba kholaw kyasu laukhe makhatana bill asi handoktriba fawba hanba leitana khongjang sangsinki gani haikhe Emergency amadi satra ho akivina asigi rally amadi asi emergency dana phami asi akoina citizen MMM bill 2016 haiba मैम ने के भाई बिल asi koi tasing na yani de sinjari dana chachari ba CA bill gi mayokta lamdam asigi miyamna leptana ihok sagalakpaga loinana khongjang sangsilakpa sina maram oiraga ngarang Imphal West ki SP Jogesendrana thokiba hukum amagi matungina ngasidagi Imphal West district ki manungda leiba miyam gi mihut oiriba MP amadi MLA singi yum singda ngaksenaba ahenba police thamba hokre Imphal gi wahengbam lekai da leiba MP Ketrimim Babanandagi mayum ngasi numidangdagi police na ngaksenba hokre nakana maromda Imphal West ki Deputy Commissioner na thokiba hukum amansu Imphal West District ta leiriba lenga ke loisang singdasu office singi chowkidar singdagi employee mari dagi manga fawba office singda yarik tuna ngak senabasu khangan khre Thangmaiban Thingel gi akoibada leiba miyamna CA bill gi mayokta ngasi Thangmaiban Thingel da wakan mifam sathakre wakan mifam maduda saruk yakiba laikai adugi sija gurumayum Ibol Sharmana Bharat laikangna kumja lisingani ga taramanga ge National Muslim Day da pirakiba National Award handokre CA bill gi mayokta imai bel singa sangsiliba khongjangda police ki kaihanba thawong satharakpage asok apan nanghankibagi thawongbu yaningdaba utpaga loinana award asi handokpani haina Ibol Sharmana haike
मसी चना तारदे हानजे अखोगी लेजरिबा मिसिंजे सिदगी तंखाय अमा हेना मुंग लेरिबा सिगी मथक बांग्लादेश अफगानिस्तान पाकिस्तान दगी मयाम थोंजलगा अखोय मैतै हेबा समाज मैतै हेबा जाति जे पूरा मुटखिनबा इंडिया गवर्नमेंट सिनमनी 2015 दा अखोय मुस्लिम की दमक्ता नेशनल मुस्लिम डे अखोय मुस्लिम की दमक्ता पांथोखिबा नेशनल अवार्ड नि हारबे अवार्ड जी से इमा इबेल सिंगी खल्लगा मणिपुर प्रजा के खल्लगा नॉर्थ ईस्ट की प्रजा सिंगी दमक्ता खल्लगा आइगे अवार्ड से आई हंदोक्चर CA बिल की मायोक्ता महेरोय लुप तरुक नंगासी नुंगथिल पुंग अनिरोम ताबा मतमदा DM कॉलेज कैंपस ता लेबा MSU मयाय लोइसंगदगे महेरोय सिंगना मखुता अमुबा फिरान पाइदना खरमबन समू मखोंग फावबा रैली चखरे रैलीदुदा सरुक याखिबा महेरोय सिंगना खरमबन कैथेल दा लेबा कैथेल लाइरेंबिगे संगलेन मथक्ता अमुबा फिरान थेनबा होनके मदुदा पुलिसना अथिंबा पीबेदगे माइके अनिमक्ता मुंगरपदगे इरांग थोके तुंगदा महेरोय सिंग अदु पुलिस की कांगुना मफम अदुदगे तकथोके खोंजंग अदुदा सरुक याखिबा MSU मयाय लोइसंगी प्रेसिडेंट मंजित सरंग थेमना CA बिल की मायोक्ता हनबा लेतना खोंजंग संगसिन किगनी हाइबा यावना वफम कया फोंदोखे लोकसभा पास तौखब असिगी मायोक चंगसलेबना हानमुक्त खांगन जनिगे अदुगो लोनेना करिगुम राज्य सभा नमफूद करिगुम मखाना फास्ट तौनो होनरकलबदी अवांग नुंगपुक मियामना सिगुम ग्रेट नेशन मनि हाइरबा इंडिया दा पिरमिबा कंट्रीब्यूशन सिंग साइ मिहात मिपुन चथदना अखोगी प्रूफ यलोमी सिंग सिबु मुथनबा या मयक सेंगबा लालोंग मखंगनी सिटीजनशिप एक्ट 1955 की मतुंगिना द सिटीजनशिप अमेंडमेंट बिल 2016 लोकसभा पास तौखिबसे रमना असिगुम बिल से मखाताना प्रेसिडेंट ऑफ इंडिया असेंपीर कांद एक अलग बतारगदी अखोगी फ्यूचर लेरो हाइबसे मयक सेंग लो लंगथवाल खोपुम कल्चरल क्लब अमदे लंगथवाल खोपुम वुमेन सोसाइटी न पुन सिंदुना CAB की मायोक्ता रैली चखरे लंगथवाल खोपुम खुंदगे हौरखिबा रैली अदु मणिपुर यूनिवर्सिटी के मेन गेट मपा यौरकपदा पुलिस न थतुना हलनखे रैली अदुदा सरुक याखिबे लंगथवाल खोपुम वुमेन सोसाइटी के एग्जीक्यूटिव मेंबर गोलमई थोइपी कबुइना बिल असिगी मायोक्ता मेन पेकना संगसिलकलिबा खोंजंग असे मपुंग फाना सवटकनी अमदे बिल असिगी मायोक्ता अखोइना लेपली हाइखे नाकालमरोमदा सब मानब दाबी तौरदुना नमगुइलोंग वुमेन सोसाइटी सेकोंदसु माइकेदोंगी मियामना नाटकी ओइवा फिजोल सेतुना वाकन मिफम सथखे वाकन मिफम अदुदा सरुक याखिबा नमगुइलोंग वुमेन सोसाइटी के एडवाइजर लांजैपी कामैना बिल असिगी मायोक्ता वाफम कया फोंदोखे ngasi aikoina phambiriba maram chidi asi aikoina CAB gi maram sida aikoina yaningde haibase aikoi mayamna wakatsi phambibani aduna masi binse karigumba kainona government na karigumba masi ayaba pithokpa oirodi aikoi mayam su khongjang ji changsingani aduna aikoi mayam ne si sending out a strong message to the central government and the state government here in Manipur. Every communities, irrespective of different tribes and communities, are coming up here to protest against the controversial CAV 2016. As a part of the protest, women group of Namguilong Kabuikul has also staged a sitting demonstration asking the center and the state's government to withdraw or to reverse the decision in regards to the CAV 2016. With camera person Rolibin, Blessing Yangmai, Tom TV News, Namguilong, Infal. Tidim lambi paring dalaiba mioi lising anirom henbana kwa kaithel maikaidagi kaisampa tamna mairagi rally sakhi. Rally adu kaisampa junction yorokpada police na thatuna thamke. All Assam Manipuri Students Union AMSU Lakhipur District Committee UCO Lakhipur Amadi Lamdamasigi Maira Paibi Imasing Sinduna Citizenship Amendment Bill Singani Taratruki Mayokta Ngasi Numidang Maira Rally Sakre Hongsat Aduda Puna Miyoi Sahum Henbana Sarugyaki Pulartal Kaithel Dagi Chatpa Hokiba Hongsat Adu Lakhipur Kuman Fawa Puna Kilometer Ahungi Hongsat Oiki Citizenship Amendment Bill Yaning Day CAB Awang Nongpok Lamdamda Chanabayaroi Modi Gi Laingak Yaning Day Haivana Chingba slogan Kya Lauke AMSU Lakhipur District Committee ki President Khabrabam Bikramjitna awang nungpok lamdam gi sentiment asi khangduna lengang asina CAB asi Rajya Sabha da pass tawroidabani haike aikoi handak Lok Sabha da pass tawkiba aikoi Citizenship Amendment Bill 2016 asi aikoi masi bill asi aikoi yaningde masi gi bill asi aikoi withdraw tawdabani aduga loinana aikoi awang nungpok lamdam da haiba Citizenship Amendment Bill 2016 asi pass tawa yaroi aduga kariguma Rajya Sabha da bill asi pass tawba taragadi aikoi lamdam asi leidiba awang nungpok gi lamdam gi furup khudimangna aikoi makhal makhagi makha taba khongjang kya taksin lakani haiba pamdi
Manipur University Students Union na sinduna CAB yaning da phong dok tunanga si numidang University asigi campus manungda candlelight rally chatkre khongsatu da University asigi oja sing su saruk yaki CAB gi mayokta tongan ba warul iba placard kya su sizinaki campus manungdagi thorak laga gate fawwa chatlaba matungda gate a candlelight thanduna CAB gi mayokta protest athaki Samurok dosu lamdam adugi miyamna CAB gi mayokta rally sakhe rally aduda CAB bu yaning da ba phongdoktuna kholaw kya su lawkhe Gaifare Manipur citizenship amendment bill 2016 Channabi yaroi Manipur citizenship amendment 2016 Channabi yaroi Awang no ponglam the citizenship amendment bill 2016 Channabi yaroi Awang no ponglam the CAB 2016 Manipur Manipur Paugi marakthana ten babre mamuk laujari Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Break matungda mayam bamukana taram nokshari. CAB lisingani taratruki matangda Bharat Sarkarna Manipur miyam gi aning bagi mayokta firep lawrak labadi State Sarkarna tumina lairoi haina Forest and Environment Minister T.S. Yamkumarna phongdokre. Wafam asi ngarang Andhra Kendra gi manung chanba yaripok ningthongnai da leiba ningthongnai Primary School gi nauna school building miyam da khusinab gi thoram da phongdokhibani. Minister T.S. Yamkumarna makataraduna mai masing yaudana khunai ama afaba lambi da purakpa yaroi. Kendra sida mai masing gi lamda akanba miyeng changbadage ngasidi ahongba kaya lakle. Kendra sida sahi kya gi mamangda leiramba mai masing gi phibam adu hojikti oidre. Ngasi hangdokliba school asigi akoibasing fencing taunanaba thaknanaba ising amadi darkar oibasing numit kharani gi matungda phangalagani State government ge award pala gaso we have MLA funds in money to support in every respective way MLA pala iba ko kana gi phanno praja gi phanda sida wazala takta bagi so ko darkar laite MLA phanda gi paisa to ko jado ne kana adu ni ngasi engage story sila ko awar ba am do MLA bandagi ko tawune ba adu praja gi sokadaba praja gi sentiment sokadaba praja gi swada sokadaba amadi laiba taminari ba jati kalogi sokadaba bole gadi madu praja na kak yabanga moy akul kak yabanga moy habasi akoi apel tawre maduna Multi-sectoral development program gi makhada saba school building adu miyam da khusinabagi thoramadu da Minority Affairs ki Director NG Uttam, Imphal East ki Additional District Magistrate Samin Ahmad Shah, Ningthongnai Primary School ki Headmaster MD Kutubuddin su thormapu ena saruk yaki. Minister na makhatana state asigi miyamna CAB gi matangda mi paiba poklibasi pokpiganu. Center na bill asi pass tawnaba honaraklabadi sarkar asina su miyam ga loinena thengnagani. Miyam gi ihul khangna sarkar asina lepkani haiki. Sahitya Seva Committee Kaksing Film Forum Manipur Amadi Thaunaga Khuchamnaduna Nipalak Suba SSS Manifa Lisingani Taramapan Gimana Lanthokre Ngarang Kaksing District ke Kaksing Foksupat Laikai da Leiba Kaksing Dramatic Union ge Mipun Sangda Pangthokiba Mana Lanthoki Thoramaduda Sahi asigi oina SSS Manifa Lisingani Taramapan Best Manipuri Feature Film ge Award
Khetrimayum Bimolna puthokpa Lukananda Khetrimayumna lamjing laptakpa film Maitan Arabada pikre. Hiramasida report ama. Sahitya Seva Samiti Kakching Manipur Film Forum Manipur amasung Thaunaga Punna Khusamnaduna leptana chatharakpa nipalak shuba SSS Manifa Lisingani Taramapangi Mana Lanthopagi Thoram Ngarang Kakching District Kakching Folksupa Laikai Dalaiba Kakching Dramatic Union Gi Mipun Sangda Pangthokre. Thauram aduda M. Lakshmi Kumar IAS, Commissioner Art and Culture na athoiba mithung, Yengkhom Kengba President Sahitya Seva Samiti Kakching Manipur, S. Mangoljau, Chairman Film Forum, amasung Yamyam Satya President Thauna ahumna, Thauram mapusing oina saruk yakhi. Thauram aduda Neta Irabot Lilaroi Lifetime Mana Manipuri Cinema da Laimayum Dana Chandra Sharma Yaskul Police Land Imphal Neta Irabot Lilaroi Lifetime Mana Sumang Lilada Kaisam Manihar Top Khongnang Mongkhong Imphal East Amadi Maipak Sanahal Manipuri Jagoi Lifetime Mana Srimati Gangmai Aluna Kabuini Kaisam Thong Kabui Khun Imphal da Kusinaki Loinana Travel Dialect Award ahum yauna Manipuri Film gi oina apunba award kuntaret amasu lanthoki ba award sing adudi Best Feature Film on Travel Dialect of Manipur gi award Tumka Hai Lan Tangkul Film na Fangkre Loinana Best Actor Amadi Actress in Travel Dialect ki award sing da su Tumka Hai Lan Film gi Thona Chan Rai Khan Amadi Pamchoiwan Kasak na Fangkre SSS Manifa Lisingani Taramapan Best Manipuri Feature Film Award Khetrimayum Bimol na producer oiba Lukananda Khetrimayum na direction piba Maitan Araba Film na Fangkre Best Direction na Lukananda Khetrimayum Film Maitan Araba na Fangkre Best Actor in Leading Role Female Award ta Artina Thodam Film Aliana Fangkre Best Actor in Leading Role Male Award na Boni Sharma Film Aina Fagi Tauragana Fangkre Best Story Award ta Binoranjan Oinam Film Aliana Fangki Best Cinematography Award ta Irom Maipak Film Maitan Aravana Fangki Best Lyrics Award ta Irengbam Thawana Laman Ama Film gi Isai Mayek Arubana Fangkre Best Playback Singer Nupida Surma Chanuna Laikai Lalumba 2 Film gi Isai Musi Ngaliba Isai gida Fangkre Best Playback Singer Nupa gidana Irengbam Thawan Laman Ama Film gi Arubana Mataida Fangkre Best Music Director na Karnajit Film Laman Amana Fangki Best Actor in Supporting Role Nupi gi Manana Susmitana Film Amuktanga Haiko na Fangkre Best Actor in Supporting Role Nupa gi Manana Ido Ramesh Chandrana Film Magi Matambakta na Fangkre Best Child Artist gi Manana Brahmachari Mayum Disirasna Film Maitan Aravana Fangki Best Costume gi Aku Pukrambam amasung Gopena Film Mona Sengaw Lakpana Fangkre Best Makeup gi Aku Pukrambam Film Mona Sengaw Lakpana Fangkre Best Background Score gi Manana T. Tiken Film Maitan Aravana Fangki Best Art Director RKKF Studio Film Maitan Aravana Fangkre Best Choreography ki Manadana Bevicha Salam Film Hidak na Fangki Best Editing da Sanan Aribam Film Laman Ama Best Screenplay da Sen Sagol Sam Film Maitan Aravana Fangki Kanglaipak Students Association KSA na Council gi Chairman amasung Secretary Lana Yoiba thabak tawduna leire maramaduna office ta sangba yaroi haina athingba thamkraba matung ngasi nungthil pung amarom taba matamda masing yamlaba KSA gi thongi singna Council gi office ta thomjinduna Chairman amasung Secretary gi kada landakre KSA gi thongi sing aduna akanba landa changsilingai Imphal West Police ki team ama laktuna KSA gi thongi kya fakre hairi Ngasi ayuk pung tara mathoi makhairom taba matamda More Police amadi nifum doi suba Assam Rifles ki apunba kangbuna More da thibuhumba ki thabak sathabada More Bazar da leiba Nasir Hotel gi manakta leiramba Maitan hapa khaw amadagi number 4 amadi brown sugar gram chahumga tara fagat le hairi Nakalamaromda ngarang numidang Commando Unit Jiribam gi Kalinagar dagi miyoi ema brown sugar gram humbudra ga korana faraba miyoi adu Jiribam gi Kalinagar part 3 dagi Mainam Budi Chahi Yankai Mari Apokwa Laikhidraba Laljit Kawi Mahak Fagalaba Polam Singh Aduga Loinana Jiribam Police ta Kusinakre Hairi Sahi Kudingi Catholic School Karana Maram Oidana Laibak Irang Thokal Basi Asumba Kongtang Nate Hiramasigi Matang da Yasinaba Puraknaba Singadabani Haina Maoist Communist Party Manipurna Fongdorokle Lupasigi Standing Committee ki Coordinator Kayonghan Mangang na Thadrokpa Serol Asina Makhatana Haribadi Manipur gi Hojik Oiriba Fibam Asida Lalholup CSO Mahiroi Loop Natraga Police na Kanagumba Amatagi Security Pibangam Loy Catholic School Amadi People's War Group ki Marakta Mugna Riva Asina Mahiroi Singh Solokpa Targadi Madugi Mangjaba Punama Catholic School na Pubangam Gadoribra Natraga Mahiroi Loop Aduna Pugadoribra Haibadu Chapsana Laptop Pio Numit humni gi manungda school amadi People's War Group ki marakta yasinaba puraknaba honabiyu
Karigumba numit humnigi manungda yasinaba puraktrabadi Maoist Communist Party na leibak irang thokhanbagi chapsaba khongthang lokhalagani hairi. Imphal Jiri Lambi Paringi Jiribam District ki Gularthor da thamliba Highway Truck Owner Welfare Association na khiliba wet bridge mamingtagi oina leire. Wet bridge ase Transporter Association ki marakta chayenaba kya leibadagi mathau tawba lepkhibani hairi. Hojik amuk sanabeki paw phongbigani. Saliva tha asigi February Nipan dagi February tara fauba Indian Pancake Salad Federation sindana Guru Nanak Dev University Gymnasium Hall Amritsar Punjab ta pangthokliba ahanba All India Interzonal Pancake Salad Championship lisingani taramapanda North East Zone team gi mahut chinduna saruk yariba Manipur gi nupi masa ani yauna punna senior sanaroi tarukna saruk yabada gold taret bronze ama punna medal nipan lokre. Championship asigi nupagi tending event ki best fighter Manipur gi Thongnawjam Johnson tabagulina seloina lupa lising manga amasung trophy fangkre amadi semi artistic ke best fighter su Manipur gi Johnson amadi Bisanani gi men ganda team na take lemjiningai oireba nupagi best fighter title animak Manipur na fangke loinana nupi masagi professional open da Manipur gi e Sarju Bala Chanuna final da Punjabu maithiba piduna champion oike Manipur team asida L. Syam Kumar, Nawang Ngangom, and Robindro Amadi, Boinau Nauremna, team coach, manager, referee oina saruk yake. Manipur gi sanaroi singna championship asida chauna mai palakpa asida Pancake Select Association Manipurna nungaiba phongdorokli. Paugi marakhan atenba bre matanga lokjari. Manipur ki ahanba 24/7 cab service oriba lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur gi district singi maruaina Mau Senapati Ukhrul Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobirau 1800 1027 959 amadi 8794613154 Ekhogi website www.lamjingbacap.com HBL Constructions in partners with HBL Architects, providing complete building solutions, building constructions, architectural consultancy, soil testing and structural design, pre-engineer structure, interior design, all kind of building services. Building the future. For more detail, please visit our website www.hblarchitects.com or call us at 8730049186. Break matungda miyam da makha taba paw mo pizari. Priyanka Gandhi Badrana numit marini gi khongsata Lucknow da satkadori. Khongsat asina maana politics changlakaba matungda state asida chatpa ahanba khongsat ni lakadoriba Lok Sabha mikhalda party gi thabak yangsinaba Congress President Rahul Gandhi amasung Western Uttar Pradesh ki General Secretary in charge oriba Jyotiraditya Scindia su khongsat asida saruk yagadori. Congress thongmi singna makoi ahumna lakpa airport tagi party state headquarter fawgi lambida road show pangthoknaba sem sari Party na makoi ahumbu airport tagi UPCC office fawbuda tongan ba mafam kunipan da okadori tungda makoina Lalbagh tri section da miyam amadi media da wangangadori Meghalaya gi Chief Minister Conrad Sangmana hayeng Rajya Sabha da puthokadoriba CA bill gi mayokta political party singdagi mateng launaba New Delhi pangkre National People's Party ge General Body meeting da bill asi pass tawkrabadi party asina BJP ga yanaba National Democratic Alliance ka mari thada lagani haina haikre January 9 da Lok Sabha da pass tawkiba CA bill singani taratruk asina Bangladesh Pakistan amasung Afghanistan dagi lakpa minority singda Indian citizenship pigadori Mahak amasung Mizoram gi Chief Minister Zoram Thangana Home Minister Rajnath Singha ga unaduna bill asigi matang da yaningdaba phongdokhi BJP ga mari thadat khraba Assam ge Asong Gana Parishad amasung Sangma gi NPP yauna awang nongpokta based over regional party singna CA bill asi Rajya Sabha da pass tawdanaba political party singdagi mateng niri NPP na Manipur Arunachal Pradesh Nagaland amasung Meghalaya da BJP na lusingliba lengakta sagalibani Nagaland da CA bill singani taratruki mayokta kaukhiba total shutdown miyam na saruk yaduna chathakre District Taramathoy da dukan lalol itik tawfam amadi mahiloisang sing thingjin kre loinana gari chatpa lepkre Nagaland government na shutdown tawdanaba haikhrabasu Kohima amasung commercial town oiriba Dimapur da lambi itak takhi
State Sarkar asina miyam gi ihul khangna thabak tawgani hairaduna Nagaland gi Chief Minister Nefurio masasu CA bill mayokta hanba leitana lepli haikre. Housing asin nungtil da phone khiba Manipuri pau se singe maroi pa pau muk puna yengminase. Paujel Sinthalep to the Parks and the Kongung Junction Kray, Ibo Hol Sama the Piba Best Farmer Award Handokre. Pongutha Troki Toten sat down a Mahu Sagi Punsida, Sauna Kaiva Pikre. Tawal, Kaksing, District Sinthalep to the Kongung Junction Kray. Kangla Pau Manpack Amadi Pam Yimaka the Patak and Lambi Tinkre, Mahiroi Singalari Satre, Wakat Mipam Pamkre. Mahiroi Lup Taruki Mahiroi Singa, Amufran Tetbalakpada, Irang Tokre. Kanglai Paki Maira. Bingi mayok tamiyam na Sinthalep to the Kongung Junction Bedagi, Nasi Manipur, Kuntak Lasibu Sap Manakre. Manipuri Congress Kangun Haying Zantra Mantra, Wakat Mipam Pangudori. Supplementary bin on a Putok Payana lady, Ranjit. Aroibada, Moriba Pomukana from Bigani. Men pekna hayeng Northeast dum de haina law thok pakaloina na miyam na amuwa firal paiduna lambi lamjau da khongjang sangsin biu law thokre. Northeast ki Minister Singh na Union Home Minister Rajnath unaduna CA bill gi mayokta takshin kre. CA bill gi matang da Chief Minister N Biren na ningthina khangda ba haibasi laibak thibani haina veteran politician Okram Joina haikre. Amadi miyam na CA bi gi mayokta ayuk nungthil numidang naidana makhal kya gi khongjang sangshili. Ngasi goi nadi matang asida Manipuri Paulo jare Times of Manipur News yemgiri bapuna maktagi kainana ba yathang ni jari.